ꯕꯖꯥꯔꯗꯒꯤ ꯍꯪꯒꯥꯝ ꯂꯧꯔꯦ. ꯍꯪꯒꯥꯝ ꯃꯄꯨꯟ 3 ꯂꯧꯔꯦ. ꯄꯥꯟꯅꯁꯨ ꯌꯥꯎꯔꯦ. ꯈꯥꯃꯦꯟ ꯑꯁꯥꯡꯕꯤꯗꯣ ꯌꯥꯎꯔꯦ. ꯑꯁꯥꯡꯕꯤꯗꯣ ꯌꯥꯎꯔꯦ. ꯂꯦꯝꯕꯨꯝꯁꯤꯁꯨ ꯈꯔ ꯂꯦꯝꯕꯨꯝꯁꯤ ꯑꯣꯜꯂꯤ. ꯂꯦꯝꯕꯨꯝꯁꯤ ꯈꯔ ꯂꯩꯔꯦ. ꯎꯔꯤ ꯑꯁꯥꯡꯕꯤꯀꯣ ꯁꯤꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤ. ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯤꯅ ꯎꯔꯤ ꯑꯁꯥꯡꯕꯤ ꯂꯧꯔꯦ. ꯎꯔꯤ ꯑꯁꯥꯡꯕꯤꯁꯦ ꯏꯔꯣꯝ ꯆꯥꯕꯁꯨ ꯍꯥꯎꯔꯦ. ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯀꯥꯡꯁꯣꯏ ꯆꯥꯕꯁꯨ ꯍꯥꯎꯋꯦ. ꯁꯤꯅ ꯀꯔꯤꯅꯣ ꯁꯤꯅ ꯂꯧꯔꯤꯁꯤꯅ ꯎꯔꯤ ꯑꯁꯥꯡꯕꯤꯁꯦ ꯐꯖꯩ ꯌꯥꯝꯅ. ꯇꯃꯥꯇꯔ ꯌꯥꯎꯔꯦ. ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ. ꯁꯤꯅ ꯀꯔꯤ ꯉꯥꯅꯣ ꯁꯤꯅ? ꯑꯣ ꯉꯥꯁꯨ ꯂꯧꯔꯦ. ꯉꯥꯁꯦ ꯕꯥꯎꯅꯤ ꯉꯥꯁꯤꯅ. ꯁꯤꯅ ꯀꯔꯤ ꯉꯥꯅꯣ ꯌꯦꯡꯒꯦ. ꯉꯥꯁꯦ ꯃꯈꯜ 2 ꯁꯨꯅ ꯂꯩꯔꯦ. ꯉꯥ ꯑꯆꯧꯕ ꯑꯃꯒ ꯁꯤꯅ ꯀꯔꯤ ꯉꯥ ꯑꯣꯏꯖꯥꯠꯅꯣ? ꯁꯤꯅ ꯉꯥ ꯃꯆꯥ. ꯁꯤꯅ ꯉꯥ ꯃꯆꯥ ꯂꯧꯔꯦ. ꯄꯨꯊꯤꯒ ꯃꯌꯥꯝ ꯆꯥꯅꯕꯤꯗꯣ ꯍꯥꯎꯔꯅꯤ. ꯑꯂꯨ ꯑꯅꯧꯕꯁꯨ ꯂꯧꯔꯦ. ꯑꯂꯨ ꯑꯅꯧꯕ. ꯁꯤ ꯀꯩ ꯄꯣꯠꯅꯣ ꯁꯤꯅ? ꯑꯣ ꯍꯋꯥꯏ. ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯣꯡꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯅꯧ ꯑꯄꯦꯟ. ꯌꯥꯝꯃꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯥꯏꯁꯦ. ꯖꯥꯠ ꯕꯤꯂꯥꯇꯤꯅꯤꯅꯦ. ꯀꯤꯂꯣ ꯑꯃ ꯃꯥꯜꯂꯦ. ꯀꯤꯂꯣ ꯑꯃ ꯑꯣꯏꯒꯗ ꯃꯥꯜꯂꯦ. ꯃꯊꯦꯜ ꯃꯌꯥꯝ ꯇꯧꯔꯅꯤ. ꯑꯗꯨꯒ ꯑꯩ ꯕꯖꯥꯔꯗꯒꯤ ꯑꯗꯨꯒ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯊꯥꯡꯒꯠꯂꯛꯑꯅꯤ. ꯃꯌꯥꯝ ꯍꯥꯎꯔꯅꯤ. ꯀꯣꯂꯥꯏ ꯃꯔꯨꯒ ꯇꯃꯥꯇꯔꯒ ꯑꯂꯨꯒ ꯇꯧꯔꯒ ꯊꯣꯡꯒꯅꯤ. ꯉꯥ ꯑꯆꯧꯕꯒ ꯊꯣꯡꯒꯅꯤ. ꯍꯪꯒꯥꯝꯒ ꯀꯣꯂꯥꯏ ꯃꯔꯨꯒ ꯑꯂꯨꯒ ꯇꯧꯔꯒ ꯇꯃꯥꯇꯔꯒ ꯇꯧꯔꯒ ꯊꯣꯡꯒꯅꯤ. ꯑꯗꯨꯒ ꯉꯥ ꯃꯆꯥꯁꯤꯃ ꯊꯣꯡꯒꯅꯤ. ꯁꯤꯁꯤꯃ ꯌꯥꯏꯔꯅꯤ. ꯑꯗꯨꯒ ꯊꯥꯎꯗ. ꯑꯗꯨꯒ ꯆꯥꯛꯇꯤ ꯊꯣꯡꯉꯦ. ꯆꯥꯛꯇꯤ ꯀꯨꯀꯔ ꯃꯆꯥꯗ ꯊꯣꯡꯉꯦ. ꯏꯆꯥꯅꯨꯄꯤ 2ꯒ ꯑꯩꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯀ. ꯏꯀꯨꯕꯣꯛꯇꯤ ꯃꯥ ꯃꯄꯥꯟꯗ ꯆꯠꯈꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ. ꯑꯗꯨꯅ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯩ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝꯗ. ꯉꯥ ꯊꯣꯡꯕ, ꯔꯧ ꯊꯣꯡꯕ ꯍꯥꯎꯗꯣꯏꯕ ꯃꯌꯥꯝꯁꯤꯕꯨ ꯇꯧꯔꯤꯁꯤꯕꯨ. ꯄꯨꯔꯣ. ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ.